ngasi ase November thagi nongsing kungani thoi irai nami tehi lising aniga kunmari ingraji asigi akhoina asida maira paiduna ngasi akhoina leple haraga karigi damakta akhoina ngasi mafugi mafamda khuramjari bino haibada ngasi akhoigi itai lepang manipur hariba lebak asida haukiba lising aniga kunhundoidagi megi tarik ahumdagi hauduna kuki marjo militant sina itai da bom to kaudun landara kiba amadi masida yum mai thadna kaya mioi kaya relief camp da leiba awa ana kaya nangiba asum kauduna lakpa sida haukiba November gi tarik taraga mathoi numida sida jiribamgi jukuradhol hariba mafam atuda kuki militant jo kamusingduna akoigi mitai nupi angang ahum ahal naha ahum loyana mioi taruk ku phare haraga yana tamthina ot leire haraga borak turel da thadara kiba ama isung aduga loinana makoina yum mai thabada ahal animasu mai thabada yaukiba loyana jiribagi PS da akoigi naha satra amasu asargi kamera nyani aina tari hariba nipa masadesu nungmaina katna hatiba asigi damakta akhoina kuki militant terrorist kamusinga toriba thoga se akhoi yaningde amusung condemn tawri loyana manipur imalepak asi yamde yangna tangdu letaba ubinami tamakta akoigi manipur gi state government amasung central gi government da hanna akoi yaifaluk hojagi mageidagi oina hanna haijari hariba akoigi yaifalukki hojai asi akoigi dharmagi oiraba aduguba lainingi oiraba aduguba sansthan amadi hariba sansthan asina angam mathausingi mafamda hanna haijari norukjari yana ayamagi manungda manipur ase tangdu letaba puhanbirau loyana makoi thawai mapanna leisheba thawai mapanna mapugi lekonda nungsilarang leinamaina tisanu ingna leisanu haidana akoi yaifalogi apopgi masamana punamna mapugi pamda hanna kurumjari mayam punam Jai